Lakhipuronline puthokchaba February gi tang 13 ningthaukaaba numit ki Khomjinba Pao tabirase. Ahanbada maroiba Pao. School Sports Control Committee na silangduna tulen khunda pangthokpa anisuba School Sports Meet lising anika kunithoi ngarang loisinkhre. Naharol Khorirol Silup Assam na chahi gi mifamda pigadaba mana sing lauthokre. COVID na matam kuina thong hangludraba Meghalaya gi school sing ngasidagi hanglagani. Assam dasu hayengdagi COVID ki restriction sing lauthoklagani. Probin amadi Nipen gi misi asigi matangda thamkiba dabi sing phangriba phawba tumina laithokpa chumde haina Dr. Maimom Santi Kumar na phongdorakre. Greenfield Exhibition Football Match Singirbonda ngarangdagi hokre. All Jiribam United Clubs Association Ajuka gi Silver Jubilee Thoram mapung pana pangthokre. Iram da miyam gi apunba khorjailup ima khol ki kunsuba chahi gi mifam pangthokre. Luchingba Nongrakpam Surendra Rai Laikhidabagi Ningsing Thoram West Tripura gi Berimurada pangthokre amasung Assam da miyoi humbutra mapan gi masada COVID ki anuba case thengnakre. Laichara sina ngarang miyoi mari sikre. Haujik mapungoiba Pao tabirase. School Sports Control Committee na silangduna pangthokpa anisuba School Sports Meet lising aniga kunithoi ngarang February gi tang 13 nongmaijing nimita loisinkhre. Maru oina football sepak takraw amasung thangta masana singi oiba sports meet asida tongan ba school kuntaruk na saruk yakhi. Kasar Lakhipur subdivision gi manung chanbada Tolen Khun futsal ground pangthokiba sanaba asigi loisinbagi thoramda Lakhipur gi MLA Sri Kausik Rai na mai paklaba sanaroi singda manamathum yenthoki. MDC की चेयरपर्सन रीना सिंहा, रिटायर्ड मेजर मनीधन सिंहा, क्रीड़ा भारती स्टेट मेंबर पूर्णेंद्र दास न चिंग मियोई सिंह सरुक जाखे. फुटबॉल दा PMS स्कूल फुलरतोल ना अहन मना विद्या मंदिर हाई स्कूल भोंतरापुना अनिसुब मना फंखे. सेपाक तक्रो मसाना दा खुनो हाई स्कूल नुपा मचा की टीम ना अहन मना अदुगा मॉडर्न इंग्लिश स्कूल श्रीबारना अनिसुब मना फंखे. एरिस सिंहना थांगता मसाना दा बेस्ट फाइटर की मना लौखे. School Sports Control Committee na sana khonabaga mari leinana thoidok hindokpa miyoi mangada mana mathum piduna ikai khumnakhi. Mana phanglaba sing adudi sana khonababu silangbada thoidok hindokpa gi damak retired major purisabam manidhon haurambam Ranjit Sonai aduga sana khonabagi lamda thoidok hindokna ming leiraba sepak takroda laisramongbi thoinu chanu thangta da Merina Devi amasung fencing masana da Kabita Devi gi maphamda ikai khumna jaba utke. Numit nini changna pangthokiba sports meet asi February gi tang 12 da Lakhipur DSA gi president Sri Rajdeep Kola na huduk pikhi. Naharol Khorirol Silup Assam na Silup asigi chahi gi mifamda lanthokadaba mana singi matangda ngarang nomaijingda General Secretary Konthaujam Nandababu Singna Silup ki loisangda phongdokre. Chahi asigi sorok khaibam manikchan sahitya mana Jiribam gi aiba Sarat Thokjom da piragani. Dr. Nongthomam Nanugopal Ningsing Sahitya Mana lising anika kungi oina Kabi Laukham Nandakumar da amasung lising anika kunmathoi gi oina Sagnairaba aibi Badrul Nesada pinanaba lebnakre. Manasing asi lagreba February gi tang kunda pangthokadoriba Naharol Khorirol Silup Assam gi niputaruk suba chahi gi mifamda kusinaragani hairi. Handakta Mizoram da mihat thina hatok pikraba Pravin namati Nipen gi mihat asibu paliba lengak asina achumba langla langjin puthokpa gi mahuta nathaina na bahonare haina TMC gi luchingba Dr. Maimom Santi Kumar na phongdoragli. Mihat asibu CBI inquiry taunanaba amati matik chaba compensation ga loinana rajya gi thakta Assam amadi Mizoram sarkarna wari sanaduna matung tabada siguma thodok thoktana namba amasung thamkibadabi phangriba phawba ikhoina tumina laithokpam thokte haina Dr. Maimom Santi Kumar na makhata na pendaba phongdoragli. ngasi phong sana khunai asida nainariba pendabagi kholaw lauriba kasargi dholai Ramprasad gi Pravin Singh amasung Nipen Singha anigi mihat asida sarkar asina BJP na support toba BJP gi sarkar asina Maitai khunai asida thamliba miyeng piriba justice asi aikhoibu yamna thawoi bidaba kanglup ama oina makhoina lorakpani haibase ayakna haijei. Maramdi Assam sarkar gi luchingba kayana ngasi makhoi gi party ki miyoi singbu
ꯀꯔꯤꯒꯨꯝꯕꯗ इज्जत पीरगदी रेस्पेक्ट पीरगदी अरुण हाइरिबा ngasi Pravin gi mapa ibungo asi matam ko inadagi BJP da yauraklaba mioi amani haina taji adugi su mathakta mahakase Manipuri Development Council koi BJP gi luchingba BJP gi Kedar Singh tana shemba hairiba Manipuri Development Council adugi su honorable member am oiribani COVID-19 laichad asina matam kuina thong hangludraba school sing rajya kharadi ngasidagi hauraga thong hanglagani Meghalaya da ngasidagi class 1 dagi class 5 phawagi mahisang sing hanglagani hairiba rajya sida class 6 dagi class 12 amadi college university singdi mamang thabadagi offline da class haukrabani Uttar Pradesh da ngasidagi nursery dagi class 12 loinana college amadi atai educational institution sing mahusagumna offline da class amuk hauragani Delhi dasu nursery dagi class 8 phawba ngasidagi offline da mahi tamba hauragani atai mathaki class sing di February gi tang 3 tagi haukrabani adu moinamak hairiba mahisang sing asi COVID-19 gi guideline chapsana ngakadabani haibagi wapam yauri Assam da hayeng dagi hauraga hana leiramba COVID ki restriction sing lauthokragani haina CM Dr. Himanta Biswa Sarma na phongdokre masiga mari lenana ngasi notification ama thoklagani hairi Manipuri chanura ai bilup kasar gi miphamama Lakhipur Khuno Kabrabam Anita gi sangaida lup ki president Saubam Jayanti na miphamapo oiduna ngarang nongmaijing nimita pangthokre lup ki taruk suba chahi gi miphamda lepna khiba warep sing adubu thabak oina pangthoknanaba kupna khanaki tongan ba warep amada ai bilup asina sinduna lagliba March thada malem gi nupi gi numit kamari leinana nupi singi hak amasung samasta nupi singla lauriba thodang kaya gi maramda khana nainabagi thorum amasu pangthoknanaba lepnakre mifamda nupi aiba singi Fazaraba khudi kyabu singtharaduna ZPC ke Anita Devi L Binodini Devi TH Anjana Chanu M Sobitana chingba mioi sing wangang ke Greenfield Exhibition Football Match ngarang dagi Singirbonda hokre ngarang February gi tang 12 nongmaijing numit ki nungthil pung ama makhai tabada Greenfield Exhibition Football Match Singirbon High School gi sanabungda hodokre hodokpagi match ta Landruol FC Markulin amadi Lion Fort FC Guwahati ga sanaki amadi Markulin FC na Guwahati FC bu panjal ahum amadamai thiba pikre match asi A Nabachandra center referee aduga M Premjit amadi H Santosh na line assistant oiki amadi M Bishwajit na fourth referee oiki ngasi ayuk pung mapanda Singirbon Football Academy amadi Landruol FC Markulin amadi nungthil pung anida Lion Fort FC Guwahati amasung Singirbon Football Academy ga exhibition match asi sanaragani haina Singirbon Football Academy gi General Secretary TA Sarat Kumar Singh na phongdorokli Jiribam District ki Babupara da leiba Jiribam Municipal Council gi Auditorium Hall da All Jiribam United Clubs Association ajuka gi chahi kunmanga surakpagi Silver Jubilee gi thoram ngarang mapung phana pangthokre thoram da ajuka gi founder president K Khumanjau Maitei ajuka gi president M Maipak Sanamangang KH Janaki Devi Adyaksha ajuka gi founder general secretary L Birjit Singh Rongmai Naga Council Manipur gi advisor Tahengmang Panmai The Progressive Meitei Pangal Society Jiri gi chairman F Ahmad asina chingba mioi kayana chief guest president special chief guest amadi guest of honor oikibaga loinana Jiribam da leiriba tongan tongan ba CSO gi luchingba sing amadi maruiba mioi kaya daista phamki Thorum horokpada ajuka gi matam kuina thabak thorum kya da saruk yaramba laikhidraba singi maphamda minute ani tumina leptuna ikai khomna botki special chief guest oina saruk yakhiba KH Janaki Devina ajuka gi souvenir phongtokhi ajuka gi maigi dagi Jiribam da leiba local club ki luchingba sing maira paibi sing CSO sing student organization gi luchingba sing amadi atai mari leinaba sing dasu khudolpot piduna ikai khomna jakhi Iramdam miyamgi apunba Khorjailup Ima Kholgi Kunsuba Chahigi Mifam General Body Mifam Imphal East ki Kaikol Community Hall da ngarang nongmaijingda pangthokre Thoramasida Tenthara Jena Chief Guest Lupki President Dr. R.K. Gunachandra na preside tokhi Guest of Honor oina Playwright N.G. Ibohal Principal Chongtham Mohan na phamki General Body Meeting asida Annual Report General Secretary Wahengbam Roman na pikhi Senthumgi account statement treasurer Tonjam Sorojini na pikhi amasung
मियामना मोट अमतो ओइना अयाबा पिखि मखाताना मथंग टर्म गी एडवाइजरी बोर्ड अमसुंग एग्जीक्यूटिव बॉडी सु मिफम अदुदा मोट अमतो ओइना यानादुना खनकी अनिसुबा सेशन द एंटरटेनमेंट प्रोग्राम अमसुंग सैरेंग सैदिनबगी थरोम अमसु AIR लिरिसिस्ट सगोलसेम बिलासिनीना सैदिन पुरल ओइदुना पांथोखी सैरेंग सैदिनबा अदुदा कवि कुंथ्राना सरुक याखी मियाम की दमक पुक्चेल तिंगना याइफा थौदांग कया लौबिरंबा नोंग्राकपम सुरेंद्र रायना लैकिदबगी निंगसिंग थरोममा ngarang February की तांग 13 वेस्ट त्रिपुरा डिस्ट्रिक्ट की बेरीमुरा मेते मानदोपता पांथोखरे निंगसिंग थरोमसिदा सरुक यारदुना त्रिपुरा की एक्स चीफ मिनिस्टर हौजिकना विरोधी दल की नेता ओइरिबा मानिक सरकारना अवाब फोंदोक्लदुना नोंग्राकपम सुरेंद्रना लैकिदबा असि अचौबा मांगजबा अमनि हाइरदुना महाक असि ngalingay matamdagi hauraduna communist आंदोलनदा सरुक यादुना लाखिबा मिसकनी एन ज्योतिलाल दत्तना थोरम पो ओइदुना पांगतोखिबा अवाब फोंदोकपगी मिफम अदुदा एक्स मिनिस्टर मानिक दे एक्स MLA प्रणब देबबर्मा रतन दास एक्स CEM राधाचरण देबबर्मा एन रविंद्र चौधरी असिन चिंबा मियोइसिंग सरुक यादुना वांगांखी पनबजाय नोंग्राकपम सुरेंद्र राय हौखिबा फेब्रुआरी की तांग 3 बेरीमुरादा लैखिदबनी मसागी चही 43 सुख्रे आसामदा हौखिबा पुंग 12 दा मियोय 1819 चांगिंग चथखिबदा मियोय 39 की मसादा कोविड-19 ना नाबा थेंगनख्रे पॉजिटिव ओइबगी चांग चादा 0.9 ओइरी लाइचत असिना ngarang मियोय मरी सिकी अरोइबदा मरोइबा पाव अमुखन्ना स्कूल स्पोर्ट्स कंट्रोल कमिटी न सिलांगदुना तुलेन खुंदा पांथोकपा अनिसुबा स्कूल स्पोर्ट्स मीट 2022 ngarang लोइसिंख्रे नाहारोल खोरिरोल सिलुप आसाम न चहीगी मिफमदा पीगदबा मनासिंग लाउथोख्रे कोविड न मतम कुइना थोंग हांगलुद्रबा मेघालय गे स्कूल सिंग ngasiदगी हांगलगनी आसाम दसु हयेंगदगी कोविड की रेस्ट्रिक्शन सिंग लौथोकलगनी प्रोबिन अमदी निपेन की मिसी असिगी मतांगदा थमकिबा दाबी सिंग फंग्रिबा फावबा तुमिना लैथोकपा चुमदे हाइना डॉक्टर माइमोम शांति कुमार न फोंदोरखरे ग्रीनफील्ड एग्जीबिशन फुटबॉल मैच सिंगिरबोंदा ngarangdagi हौख्रे ऑल जेरिबाम यूनाइटेड क्लब्स एसोसिएशन आजुका की सिल्वर जुबिली थौरम मपुंगपाना पांथोखरे इरमदा मियाम की अपुनबा खोरजैलुप इमा खोल की कुनसुबा चहीगी मिफम पांथोखरे लुचिंगबा नोंग्राकपम सुरेंद्र राय लैखिदबगी निंगसिंग थौरम वेस्ट त्रिपुरा की बेरीमुरादा पांथोखरे अमसुंग आसाम दा मियोय 39 की मसादा कोविड की अनोबा केस थेंगनख्रे लाइचत असिना ngarang मियोय मरी सिख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।